Miyamna thamliba athingba asigi mayokta ngasi lamdam asigi luchingba singna khongjomgi kheba jingda haikat laikat tamkhriba ase ipa ipuna kaidawnungda lauroi haina kokomi women wing convena wahengbam luwang leimana phongdorakli ngasi kheba jingda leiba khongjom war memorial complex ta pangthokpa khongjom degi thoramda wafam ase mahakna phongdokhibane paumi singa unaba amada mahakna hai thawai khubakta haptuna mamaleba kidamak lanthing naramlaga thawaina pontha pikraba athoba singi mafamda ikai khumnaba utpan numit asida chief minister amsung home minister yauna mapi mapa kayana miyamgi athingbagi wangmada khongjomda laktuna haikat laikat tamliba ase laibak thibane ngami haibagi matagum ngasi haikat laikat tamkhrabasu makoina ngasi katliba haileising ase ipai pusing aduna kaidawnungda lauroi hauzik manipurda thokliba irang asina maram oiraga miyoi kayagi punsi mangkhre punsi mangkhriba sing adugi achumba wail fangalu haina changsinba khongjangsinda lengakna ka henba thong kaya chathaduna leire masigi ona teinabada khutlai paiba singna chingda maning tawduna leiriba asidadi lengakna action amata lokhatpa ngamdana leire chief minister na lamdam asigi national highway singda chatpa yare haiba utnanaba jiribamda chatluraga hek halakpaga tronglawbida bom kapshilakduna angang anigi punsi mangkhibane amuksu ukrulda chatluraga hek halakpaga michamda ambush chathaduna micham anigi punsi lomkhibane pumnamak asina khangjin usinnadana leiraga Manipur gi home department na police ta ahenba power pishinduna arrest warrant amasong search warrant yaudana mi phaba yaba amadi thibahumbagi ayaba pithogliba ase miyamda singnabani haina lawe asigumba thawung ase makhatana chathabigano chief minister na so chief minister ama oibagi tawfam thokpa thabak tamak tawbiyu lamkoinaba chief minister oibigano ngasi lamdam asida thengnariba issue sing asigi achumba while fangdriba fawba miyamgi khongjang halloi tha asi kun manga da mari leinaba singna lokhatpam thokpa thabak sing lokhatrabadi miyamga loinana hena kanba khongjang kokomina changsilagani haina su mahana makhatana phongdokki Kokomina, lepak miyam ga loinana, aikoi gi handaki chief minister se, chief minister amadi home minister amadi India lengak na luching iba mayam china. Lepak miyam masipa kai sulai tana khalakanda, aikoi na tawning tan masagi ojaba khalakanda, ngachi ase aikoi na hajaba da makoi na karimta thokcha da makoi na namda na makoi di kulai pai bani makoi di sarkar gi mapi mapani hair kanda makoi lei kat kare kat khijano moi na kali balai do aikoi gi pai pu na lawrang da banati adubo aikoi na pami badi makoi na Big liver, a quick night and a seat again, May 23 gave me the gate 2023 me the a cheap hop that and labor lunch a quick me gas cigarette gave up. Sing then I go away, pre the Tado and the coming Machiam, the gift Tado, a capiado, a chicken. A quick is here, Tampatana. Pitang Mayam, a million Bagisu, at the gang the hair hybrid, I don't paraga pullaga, Mayama Tova, Kasunata Bada, Makoina, equivalent Iran to one of Equina Iran to one get Kalagadi, Narang the Gap to one by Adubale Park and Sumba. A soak load of a lie, Tamaka was it I pushing to the Manama capacity, a type of pinning there.